Manipur Human Rights Commission MHRC की acting chairperson KANGJAM KHAGENDRA SINGH HAOBAM ROSITA IAS Secretary LOINANA Commission की Law Division AMADI Investigation Division की official SINGH AMASUNG District Administration KAKCHING District Police की official SINGNA THOKHANNINGDABA THOUDOK LEIKHIDRABA MAYANGLAMBAM Rishikanta की Yumda Chattuna Emung Manunggi Meeoi Singga Unakhre Khongchat aduda commission gi team aduna thodok aduga mari leinana FIR ama register tawkhre haina khanganki loinana case adu NIA da thigat handuna achumba asengba puthoknaba hotnagani haibagi thajaba piki maduda natana imung manungi statement su record dauki amadi commission na imung manungi mafamda athubada achumba asengba phanghanana ba hotnagani haina MHRC gi Mohammad Ziaur Rahman under secretary cum assistant register na khuyek piduna thadorok pachero amada phongdorakli